Good morning. Ngasi card message ngase akhoi Rashigi matungina ko Rashigi matungina ka trying to katang to chirage trying to shidegi chai shagi Rashima pado khala khala ka mai toraga yeminarase ko. Ndo silere ahanba anishuba ahum mari manga taruk taret nipan mapan tara taramathoi taranithoi khoi ahan ba ko mesh rashi ko mesh rashi gena kai message lagi ngase se ko aina tauge khotke kaina khali base hadi thaba inkhang do oiro ama do investment go oiro ko tobiyo ko dum kana gani ko bazana khandara ko la tobiyo brush rashi gi leina ko se leise hadi imung manung oiro couples ki marak to oiro ko nungshina leimina ba khomina ba dumai tar pi ri ko hadi shanti da leiba yam nungshi chana leimina ba plus ishorna chanbi ba khotpi ba dumit ha ba do oire ko mithun rashi ko meaning jan ba kalak pa khopa natraga hadi surrounding energies ko ba kai gumat kitang negative oina la ko hadi bridge gaino hogi karkar rashi gi na se laise guidance ki matung ina thaba inkhang gumba kai gumba thmaina gumba tawbiba hai tar ko hadi kanuma kai gyan ta dren khalas ai gi mathak thongba kai gumba da gi thmain taroga guide laroga tawbiba singarashi kitang hai tar ko stress tensions kara laigani ko ai gi damakta dum pi ma laigani ko mateng pangna bagi damakta kaina yona ado sida lai ko khoi gi tulag yona wakhan nuai taba khotaba yam lai sum hadi phumjalaga loi laibo do hadi kitang chalalo hai doctor ga su ko mingon da laina ko mi pullo adum laina kitang wakhan nuai na khotna laina ko kitang socially kitang mi pun ba khotba phai ko dhanu gi su silai se ko hadi isha gi damakta su khalo isha gi khallaga thaba inkhang gumba kai gumba tobiyo ko aduga sisina khoi gi makar gi hadi growth gumba kai gumba laigani dum ngasi se thaba inkhang taw matam da ko phaba dum oire ko kumrashi ko khotna ga da matam ni ko khotna ba matam da aingonda kana bala kani khona ba lepa ya de ko last ki min gi na khudong chaba gumba kai gumba khara dum multiple khudong chaba gumba lak pa da na piri ko ar silere khoi gi rashi gi matungina tarot card reading ma'am. Thank you.